Roadside Vendors Welfare Association Rsvwa Manipur gi Kunipan Suba Foundation Day Pangthokkhre Jam Hall da Pangthokkiba Thoramaduda Environment and Climate Change Manipur gi Director Dr. T. Kumar na athoiba mitung Rsvwa gi President Khetri Tamana Thoramapu Railway Manipur gi SP Thokchom Krishna Tombi Special Commando Khawaishoi gi OC Loitongbam Vivekananda National Hawkers Association gi Working President Mir Inyat Ali Vakri Amadi Manipur Ima Kaitel Fambi Apun Baluf ki President Oina Bilasini na Kanaba Mitunglen Sing Oina Saruyaki Thoramadugi Manung Chenna Rsvwa gi Luchingbi Oibirambi Laikirabi Ima Taruki Saktamda Miyam da Laisu Katun Ikai Kumnabasu Utki Ngasiki Thoram Aduga Mari Lenina Paumi Singa Unaba Mada Association Adugi President Khetri Damana Haikibada Street Vendors Singi Oiba Protection of Livelihood and Regulation of Street Vending Act 2014 Asibu Implement Tobiu Haiduna Kayarak Hana Street Vendor Amadi Association Asigi Maikedigi Wakatuna Lakrabasu Ngasi Faba Mari Lenaba Singna Tabakta Ontorak Tabana Maram Oraga Street Vendor Famliba Sing Asi Pangfam Thokpa Sing Asi Ngasi Faba Fangdana Leirakli Maramaduna Hariba Street Vendors Singi Oiba Ek Asibu Atuba Matamda Implement Tobiu Hainasu Amhangna Apil Tauki Roadside Vendor Welfare Association se ko yam ngalingai matamda ko gi street ta fambiba ko gi mai bel ichen mayam singsi ko tangai fadana no mugi sara tan mugi da makta makoi kithel gi ima singsi gi marum thupna ko kithel gi nakal stage da matai stage da pot on tholok matamda matam gi authority singa mukna ba kotna ba kaido mayam si yam toina matamdu da yam ngalingai matamda torome adu hojik ti ko yam chathina ko ke haitare adugumba harassment mayam do handare aina ko de lobi ai adugo loinana Mamang da palamba aikoi ge dugumlaba honorable chief minister gi lengaki matam dasu aikoi street vendors singse rehabilitate tawna bagi da makta aikoi temporary market amasu aikoi sabirami adu masina kona du natte hojik leiriba manipuri conflicts dasu nong gi aikoi street vendor masing se angak bopang na henkalai adu henkalak pa taraga su potchit bagi sangi conflicts gi manung state da yam sathina handarakpa mayam amasu aikoi thingnai aduga tasengna ngasi gi foundation days da lakpa matam da aikoi street vendors singi site gi association gi site ge ko lenga ka thamjaning base 2014 gi street vendors singi protections of livelihood street vending act 2014 che masi athu matam de implement tawbiu haidana ikoina hairaga lakpa masi tawbida basina street vendors singda phangada social security ma'am singdo ngasi fawda phangdana lai adubu nakal amarom dana amok prime minister atmanirbhar nidhi scheme gi makada di ko street vendors si ko gi association sigi oina mi lising gi mathakta ekoi apikpa makal gi loan dumadi ekoi pangi madugi damakta di ekoi nungai bado ekoi fongdok chari adu nataba ato pa ekoi street vendors singi narak pa yeglak pada magi tangai fadaba phangdaba aduga makoi gi macha masu singi mahi masing tamba matamda ekoi gi free of course ko heningba adu mayam singdo adu dingasi ekoi fangbangam de aduna athu matamda manipur lengakna ko street vendors singi protection piba yaba adugumba ekse masi implement tawaningi aduga loinana lengak sigi makada ekoi street vendors singa sigi damakta ekoi welfare paikat pasiga loina ngasigi foundation days na lakpa matamda hauji ki oina malem gi oina climate crisis mayam ama laktana ekoi da yam sathiba koi climate ki impact mayam ama ekoi street vendor no gi chara tanjaba singda phangba aduna maram wara kan dang ngasi climate ki crisis se maslenga ki site gi su akan maming changal ningi aduna maram oidana ekoi ngasi gi mifam state da manipur sarkar gi